ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯁꯤ ꯊꯣꯡ ꯑꯍꯥꯟꯕ ꯇꯥꯡꯀꯛ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯔꯤ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤ ꯊꯣꯡ ꯊꯦꯡꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯃꯤꯆꯦꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯊꯦꯡꯂꯕ ꯑꯍꯤꯡ ꯑꯗꯨꯗ ꯂꯂꯥꯕꯗꯣ ꯌꯥꯝꯅ ꯄꯥꯈꯠꯅ ꯄꯨꯖꯥꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯂꯩꯋꯥ ꯀꯌꯥ ꯁꯣꯟꯕ ꯂꯦꯞꯇꯤ ꯃꯈꯨꯠꯇꯅ ꯊꯥꯡ ꯁꯨꯔꯤ ꯑꯃ ꯄꯥꯏꯔꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯃꯇꯨꯝ ꯇꯥꯔꯒ ꯌꯥꯝꯅ ꯀꯟꯅꯁꯨ ꯃꯀꯛ ꯀꯛꯂꯤ ꯃꯆꯤꯟꯗ ꯂꯩꯋꯥ ꯇꯤꯜꯋꯥ ꯁꯣꯟꯕꯁꯨ ꯂꯦꯞꯇꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯇꯧꯔꯤꯉꯩ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯕꯨꯗ꯭ꯔꯨꯡ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯇꯨꯡꯂꯣꯝꯗ ꯁꯠ ꯆꯤꯡꯏ ꯑꯁꯨꯝꯅ ꯈꯪꯆꯤꯡ ꯆꯤꯡꯕꯗꯨꯗ ꯃꯁꯥꯗꯨ ꯎꯞꯁꯟꯗꯨꯅ ꯂꯩꯃꯥꯏꯗ ꯇꯨꯒꯗꯕꯒꯤ ꯃꯈꯨꯠ ꯑꯗꯨꯅ ꯑꯃꯨꯛ ꯉꯥꯛꯏ ꯑꯗꯨꯕꯨ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯈꯤꯕꯗꯨꯗ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯅ ꯂꯩꯃꯥꯏꯗ ꯅꯝꯃꯤ ꯑꯗꯨꯕꯨ ꯅꯝꯕ ꯉꯝꯗꯗꯨꯅ ꯊꯕꯥꯛ ꯑꯃꯗꯤ ꯈꯗꯥꯡꯅ ꯂꯩꯃꯥꯏꯗ ꯈꯦꯠꯇꯨꯅ ꯐꯅꯌꯥꯝ ꯁꯥꯡꯅ ꯆꯤꯡꯏ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯃꯁꯥꯗꯣ ꯇꯁꯦꯡꯅ ꯆꯩꯅꯥ ꯐꯪꯂꯤ ꯌꯥꯝꯅ ꯀꯟꯅ ꯅꯥꯗꯨꯅ ꯁꯨꯒꯠꯇꯨꯅ ꯈꯥꯡꯂꯤ ꯑꯗꯨꯒ ꯊꯕꯥꯛꯅ ꯌꯩꯁꯤꯟꯈꯤꯕꯒꯤ ꯃꯁꯥꯗꯨꯁꯨ ꯁꯣꯔ ꯊꯤꯡꯗꯨꯅ ꯂꯩꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯊꯤꯟꯊꯗꯅ ꯑꯃꯨꯛꯀꯁꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯁꯨꯔꯤ ꯑꯗꯨ ꯄꯥꯏꯈꯠꯇꯨꯅ ꯃꯍꯥꯛꯅ ꯀꯛꯄ ꯍꯧꯔꯤꯕꯗꯣ ꯃꯀꯛ ꯀꯛꯊꯗꯨꯅ ꯑꯔꯦꯝꯕꯗ ꯃꯥꯡꯍꯜꯂꯤ ꯑꯗꯨꯒ ꯈꯨꯕꯥꯛ ꯑꯍꯨꯝꯂꯛ ꯈꯨꯗꯨꯅ ꯃꯨꯔꯨꯝ ꯂꯩꯋꯥ ꯁꯣꯜꯂꯤ ꯑꯗꯨꯒ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯆꯝꯄ꯭ꯔꯥꯗꯨꯁꯨ ꯈꯣꯡꯂꯩ ꯊꯨꯅ ꯇꯪꯈꯥꯏ ꯇꯥꯅ ꯈꯥꯏꯗꯠꯂꯤ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯑꯀꯟꯕ ꯅꯝꯊꯤꯕ ꯃꯅꯝ ꯀꯌా ꯑꯃ ꯅꯝꯗꯨꯅ ꯅꯠꯇꯅ ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯠꯆꯜꯂꯛꯏ ꯅꯨꯡꯁꯤꯠ ꯁꯤꯠꯂꯛꯄ ꯑꯗꯨꯗ ꯊꯥꯜꯂꯤꯕ ꯀꯦꯟꯗꯜ ꯑꯗꯣ ꯃꯨꯠꯀꯦ ꯍꯥꯏꯗꯨꯅ ꯇꯧꯏ ꯑꯗꯨꯕꯨ ꯂꯂꯥꯕꯅ ꯃꯟꯇ꯭ꯔ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯈꯨꯗꯣꯝꯕꯤꯗ ꯃꯟꯇ꯭ꯔ ꯑꯗꯨ ꯁꯣꯜꯂꯒ ꯀꯦꯟꯗꯜ ꯑꯗꯨꯗ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯩꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯨꯠꯀꯦ ꯇꯧꯔꯝꯂꯕ ꯀꯦꯟꯗꯜ ꯑꯗꯣ ꯆꯞ ꯌꯨꯡꯅ ꯆꯥꯛꯇꯨꯅ ꯂꯩꯔꯤ ꯃꯁꯤꯗꯒꯤ ꯂꯂꯥꯕꯅ ꯃꯐꯝ ꯑꯗꯨꯋꯥꯏꯗꯒꯤ ꯑꯃꯨꯛ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ ꯆꯝꯄ꯭ꯔꯥ ꯇꯪꯈꯥꯏ ꯑꯅꯤꯗꯣ ꯄꯥꯏꯈꯠꯂꯛꯂꯒ ꯃꯁꯥꯗ ꯖꯣꯔꯣ ꯁꯨꯝꯖꯜꯂꯤ ꯑꯁꯨꯝꯅ ꯇꯧꯔꯒ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯟꯅ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯤ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯑꯃꯨꯛꯀꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯦꯟꯁꯤꯜꯂꯛꯂꯒ ꯃꯍꯥꯛꯀꯤ ꯃꯅꯪꯒꯟ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯀꯥꯎꯈꯤ ꯑꯁꯨꯝꯅ ꯀꯥꯎꯔꯛꯄꯗꯨꯗ ꯃꯁꯥꯗꯣ ꯊꯦꯛꯇꯣꯛꯇꯨꯅ ꯄꯥꯏꯁꯤꯜꯂꯒ ꯃꯍꯥꯛꯅ ꯂꯥꯏ ꯈꯣꯏꯔꯝꯂꯤꯕ ꯎꯖꯥꯎ ꯑꯗꯨꯗ ꯊꯣꯝꯖꯤꯟꯗꯨꯅ ꯃꯁꯥꯗꯣ ꯂꯣꯡꯅ ꯑꯃꯨꯛ ꯇꯥꯏ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯃꯀꯣꯛꯇ ꯁꯥꯐꯨ ꯈꯔ ꯀꯟꯅ ꯌꯩꯈ꯭ꯔ ꯃꯥꯜꯂꯤ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯃꯥꯡꯏ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯃꯍꯥꯛꯅ ꯄꯣꯔꯛꯈꯤꯕ ꯂꯥ ꯑꯃꯗꯤ ꯆꯝꯄ꯭ꯔꯥ ꯀꯦꯟꯗꯜ ꯙꯨꯛ ꯑꯃꯗꯤ ꯂꯩꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯝꯅꯃꯛ ꯃꯆꯣꯏ ꯇꯥꯅ ꯂꯣꯏꯅꯃꯛ ꯁꯦꯒꯥꯏꯕ ꯂꯪꯈꯥꯏꯕ ꯊꯨꯗꯦꯛꯄꯅꯆꯤꯡꯕ ꯇꯧꯔꯛꯂꯤ ꯑꯗꯨꯕꯨ ꯀꯦꯟꯗꯜ ꯑꯗꯨꯗꯗꯤ ꯁꯣꯛꯄ ꯀꯔꯤꯃꯠꯇ ꯉꯝꯗꯦ ꯃꯁꯤꯗꯒꯤꯗꯤ ꯂꯂꯥꯕꯗꯣ ꯋꯥꯈꯜ ꯈꯖꯤꯛ ꯇꯥꯔꯛꯂꯗꯨꯅ ꯀꯦꯟꯗꯜ ꯑꯗꯣ ꯃꯈꯨꯠꯅ ꯇꯥꯞ ꯄꯥꯏꯔꯒ ꯈꯪꯒꯅꯤ ꯅꯪ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯁꯥꯗꯣ ꯁꯦꯛꯀꯧ ꯃꯌꯨꯝ ꯌꯧꯅꯕ ꯆꯠꯂꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯇꯨꯡꯗ ꯉꯪꯗꯨꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯑꯁꯨꯃꯛ ꯏꯟꯅꯔꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯀꯣꯛꯇꯣꯟꯗ ꯀ꯭ꯋꯥꯛ ꯑꯃꯨꯕ ꯑꯆꯧꯕ ꯑꯃꯅ ꯂꯥꯛꯅ ꯈꯣꯡꯏ ꯂꯂꯥꯕ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯃꯌꯨꯝ ꯌꯧꯅꯕ ꯑꯗꯨꯃꯛ ꯆꯠꯂꯤ ꯑꯗꯨꯕꯨ ꯁꯣꯛꯄ ꯄꯟꯕ ꯃꯌꯥꯝ ꯑꯗꯨꯅ ꯈꯔ ꯑꯃꯨꯛ ꯆꯠ ꯄꯣꯊꯥ ꯇꯧꯗꯨꯅ ꯂꯩꯔꯤ ꯇꯁꯦꯡꯅ ꯃꯍꯥꯛ ꯆꯠꯄ ꯐꯥꯎꯕ ꯉꯝꯂꯛꯇ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯊꯤꯟꯊꯕꯗ ꯑꯐꯕ ꯑꯣꯏꯔꯔꯣꯏ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯀꯣꯟꯊꯣꯡ ꯌꯧꯔꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯀꯣꯟꯊꯣꯡꯗ ꯃꯍꯥꯛꯅ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯀꯣꯟꯊꯣꯡ ꯑꯗꯨꯗ ꯀꯥꯟꯁꯤꯟꯈꯤ ꯑꯁꯨꯝꯅ ꯀꯥꯟꯁꯤꯟꯈꯤꯕꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯉꯔꯪ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯏꯟꯅꯔꯛꯂꯝꯕꯗꯣ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯇꯨꯃꯤꯟꯅ ꯂꯩꯍꯧꯔꯤ ꯂꯂꯥꯕ ꯑꯁꯨꯝ ꯆꯪꯉꯛꯂꯒ ꯀꯦꯟꯗꯜ ꯑꯗꯣ ꯃꯆꯤꯟꯅ ꯀꯥꯝꯗꯨꯅ ꯃꯨꯊꯠꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯁꯪꯒꯣꯏꯒꯤ ꯀꯥꯆꯤꯜ ꯑꯃꯗ ꯂꯥꯛꯇꯨꯅ ꯂꯪꯁꯤꯟꯈꯤ ꯃꯍꯥꯛ ꯃꯁꯥꯗꯣ ꯁꯥꯎꯅꯤꯡꯕꯅ ꯃꯁꯥꯗꯣ ꯂꯣꯏꯔꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯌꯨꯝꯒꯤ ꯊꯣꯡꯗꯣ ꯈꯪꯍꯥꯡ ꯍꯥꯡꯗꯣꯛꯂꯒ ꯏꯃꯨꯡꯂꯣꯝꯗ ꯆꯪꯉꯛꯇꯨꯅ ꯊꯣꯡꯒ ꯑꯃꯠꯇ ꯂꯣꯟꯁꯤꯟꯗꯕꯤꯗ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯑꯗꯨꯗ ꯕꯝ ꯂꯥꯎꯅ ꯇꯥꯗꯨꯅ ꯇꯨꯝꯈꯤ ꯇꯧꯔꯤꯕ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯦꯛ ꯊꯣꯔꯥꯏ ꯃꯆꯥ ꯅꯪ ꯑꯁꯤꯅ ꯇꯧꯔꯤꯕꯁꯤ ꯀꯌꯥꯝ ꯀꯨꯏꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯏ ꯑꯗꯨꯕꯨ ꯂꯂꯥꯕ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯗꯅ ꯑꯗꯨꯃꯛ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤ ꯃꯁꯤꯗꯒꯤꯗꯤ ꯂꯂꯥꯕꯒꯤ ꯃꯄꯥꯕꯨꯡ ꯍꯧꯒꯠꯂꯛꯇꯨꯅ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯝꯂꯒ ꯃꯆꯥꯅꯨꯄꯥ ꯂꯂꯥꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯍꯥ ꯅꯨꯄꯥ ꯃꯆꯥ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯅꯪꯅ ꯑꯁꯨꯝꯅ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯇꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯈꯔ ꯊꯛ ꯆꯥꯔꯕꯗꯤ ꯅꯦꯅꯥ ꯇꯥꯅ ꯂꯥꯛꯎꯗꯅ ꯑꯗꯨꯗꯤ ꯅꯠꯇꯦ ꯃꯁꯤꯗꯩꯁꯤꯗ ꯊꯣꯡ ꯈꯛꯇ ꯀꯧꯈꯥꯏꯔꯗꯅ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯅꯨꯄꯤ ꯑꯗꯨꯁꯨ ꯈꯥꯡꯕ ꯉꯝꯗꯨꯅ ꯏꯃꯧ ꯑꯗꯨ ꯆꯠꯈ꯭ꯔꯦ ꯐꯈ꯭ꯔꯕ ꯏꯃꯧꯅꯤ ꯉꯁꯤ ꯐꯥꯎꯕꯗ ꯃꯍꯥꯛꯀ ꯂꯩꯔꯝꯕꯗ ꯁꯤ ꯑꯃ ꯇꯧ ꯍꯥꯏꯗꯅ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯇꯥꯛꯅꯕꯁꯤꯃ ꯂꯩꯈꯤꯗ꯭ꯔꯕ ꯆꯥ ꯐꯪꯉꯤ ꯆꯥꯡ ꯅꯥꯏꯅ ꯊꯛꯇ꯭ꯔꯦ ꯆꯥꯛ ꯐꯪꯉꯤ ꯃꯇꯝ ꯆꯥꯅ ꯆꯥꯕ ꯐꯪꯗ꯭ꯔꯦ ꯃꯁꯤ ꯄꯨꯝꯅꯃꯛ ꯃꯍꯥ ꯁꯤꯔꯩꯁꯦ ꯅꯪꯅ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯤꯅꯦ ꯄꯥꯕꯨꯡ ꯑꯩꯉꯣꯟꯗꯅꯦ ꯌꯥꯝꯅ ꯀꯨꯏꯅ ꯉꯥꯡꯂꯒꯅꯨ ꯅꯆꯥꯁꯤ ꯋꯥꯕꯅ ꯂꯣꯏꯔꯕꯅꯤ ꯇꯨꯝꯕ ꯌꯥꯗꯕ꯭ꯔꯣ ꯇꯨꯝꯃꯨꯔꯣ ꯆꯠꯂꯣ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯍꯣꯏ
ꯑꯗꯨꯒꯨꯝꯕ ꯊꯛꯁꯤ ꯀꯥꯁꯤ ꯌꯥꯎꯗꯕ ꯑꯗꯨꯅꯗꯤ ꯀꯗꯥꯏꯗꯒꯤ ꯇꯧꯊꯣꯛꯄ ꯊꯕꯛꯇ ꯃꯥꯏ ꯄꯥꯛꯂꯗꯒꯦ ꯌꯥꯝꯅ ꯋꯥꯔꯛꯈꯤꯅꯤꯀꯣ ꯑꯁꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯂꯂꯥꯕꯒꯤ ꯃꯃꯥꯗꯣ ꯄꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯂꯥꯕꯒꯤ ꯃꯄꯥꯕꯨꯡꯗ ꯑꯁ ꯌꯥꯔꯦꯁꯦ ꯂꯥꯛꯑꯣꯁꯦ ꯃꯥꯟꯅꯔꯨꯔꯅꯨ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯄꯥꯕꯨꯡ ꯑꯗꯣ ꯄꯨꯗꯨꯅ ꯆꯠꯈꯤ ꯃꯇꯝ ꯑꯗꯨꯗ ꯂꯂꯥꯕꯅ ꯃꯄꯥꯅ ꯆꯠꯈꯤꯕꯗꯨꯗ ꯍꯥꯏꯐꯦꯠ ꯃꯉꯛ ꯑꯗꯣ ꯂꯩꯊꯣꯔꯛꯂꯒ ꯌꯦꯡꯂꯤ ꯑꯗꯨꯒ ꯄꯥꯕꯨꯡ ꯅꯆꯥꯅ ꯋꯥꯔꯤꯕꯁꯦ ꯄꯥꯕꯨꯡꯗꯤ ꯈꯪꯂꯝꯂꯔꯣꯏ ꯄꯥꯕꯨꯡꯁꯨ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯉꯝꯂꯗꯨꯅ ꯑꯃꯗꯤ ꯏꯃꯥꯕꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯒꯗꯕ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯃꯄꯥꯝꯗ ꯆꯠꯍꯟꯈ꯭ꯔꯤꯕꯅꯤ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯗꯨꯅ ꯆꯠꯍꯟꯈꯤꯕ ꯅꯠꯇꯦ ꯑꯩꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯃꯥꯡꯍꯟꯅꯤꯡꯗꯦ ꯑꯗꯨꯒ ꯄꯥꯕꯨꯡ ꯑꯃꯗꯤ ꯏꯃꯥꯒꯤ ꯄꯨꯟꯁꯤꯕꯨꯁꯨ ꯑꯩꯅ ꯃꯥꯡꯍꯟꯅꯤꯡꯗꯦ ꯑꯩ ꯏꯃꯥ ꯄꯥꯕꯨꯡ ꯑꯃꯗꯤ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯈꯪꯗ꯭ꯔꯦ ꯑꯩꯅ ꯍꯟꯗꯛ ꯇꯧꯔꯤꯕꯁꯦ ꯑꯩꯕꯨ ꯑꯣꯖꯥ ꯑꯃꯥꯏꯕꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯍꯥꯏꯔꯨꯔꯁꯤꯔꯅꯤ ꯀꯔꯤꯒꯨꯝꯕ ꯃꯁꯤ ꯍꯦꯛ ꯍꯥꯏꯔꯨꯕꯗ ꯑꯩꯒꯤ ꯑꯣꯖꯥꯅ ꯑꯩꯕꯨꯗꯤ ꯀꯩꯗꯧꯅꯨꯡꯗ ꯊꯥꯖꯕꯤꯔꯔꯣꯏ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯒꯤ ꯍꯩꯔꯤꯕ ꯏꯍꯩ ꯄꯨꯝꯅꯃꯛ ꯃꯍꯥꯛꯅ ꯂꯧꯈꯤꯕ ꯍꯥꯏꯕꯁꯤꯃꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯃꯃꯥꯡꯊꯛꯇ ꯃꯍꯥꯛꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯇꯧꯗꯅꯕ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯈꯟꯊꯕ ꯉꯝꯗꯕ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯑꯩꯅ ꯀꯔꯤꯒꯤꯗꯃꯛꯇ ꯊꯕꯛ ꯑꯁꯤ ꯇꯧꯔꯨꯔꯤꯕ ꯑꯗꯨꯕꯨ ꯑꯩ ꯍꯣꯠꯅꯈꯤꯒꯅꯤ ꯉꯝꯕ ꯃꯈꯩ ꯍꯣꯠꯅꯈꯤꯒꯅꯤ ꯆꯥꯡꯌꯦꯡ ꯃꯈꯜ ꯇꯧꯈꯤꯒꯅꯤ ꯉꯁꯤ ꯂꯩꯇꯥꯟ ꯁꯣꯏꯕꯗ ꯌꯥꯗ꯭ꯔꯕꯁꯨ ꯍꯌꯦꯡ ꯑꯩꯅ ꯁꯣꯗꯅ ꯂꯨꯄꯥ ꯇꯥꯡꯒ ꯁꯅꯥ ꯇꯥꯡꯒ ꯁꯣꯗꯅ ꯀꯠꯇꯨꯅ ꯑꯩꯅ ꯃꯍꯥꯛꯄꯨ ꯅꯝꯁꯤꯟꯗꯨꯅ ꯊꯝꯒꯅꯤ ꯑꯩꯒꯤ ꯏꯅꯥꯏꯑꯣꯏꯗꯨꯅ ꯃꯍꯥꯛꯄꯨ ꯁꯣꯗꯅ ꯂꯥꯛꯅꯈꯤꯒꯅꯤ ꯊꯕꯥꯛ ꯑꯁꯤ ꯀꯌꯥꯗ ꯅꯥꯈ꯭ꯔꯕ ꯅꯪꯒꯜꯁꯤꯗꯅ ꯀꯌꯥꯗ ꯀꯟꯅ ꯃꯍꯥꯛꯅ ꯁꯥꯐꯨ ꯀꯟꯅ ꯆꯩꯅꯥ ꯄꯤꯔꯝꯂꯤꯕ ꯈꯪꯒꯅꯤꯗꯅ ꯃꯥ ꯑꯩꯒꯤ ꯏꯈꯥꯗ ꯍꯦꯛ ꯂꯩꯕꯒ ꯃꯥꯕꯨ ꯑꯩꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯂꯥꯛꯅꯕꯒꯦ ꯍꯥꯏꯕꯗꯣ ꯃꯍꯥꯛ ꯈꯪꯗꯕ ꯁꯥꯔꯤ ꯇꯨꯝꯊꯕꯒ ꯌꯥꯗꯦ ꯆꯤꯛ ꯂꯥꯎꯏꯗꯅꯁꯦ ꯑꯁꯨꯝꯅ ꯂꯂꯥꯕ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯍꯥꯛ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯕ ꯃꯥꯜꯂꯤ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯣꯏꯔꯝꯂꯤ ꯃꯍꯥꯛ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯑꯌꯨꯛꯀꯤ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯇꯧꯅꯕꯒꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯑꯌꯨꯛꯇ ꯍꯦꯛ ꯇꯧꯕ ꯃꯃꯥ ꯃꯃꯤꯠ ꯇꯥꯕ ꯏꯔꯨꯖ ꯃꯥꯏꯊꯖꯕ ꯑꯃꯗꯤ ꯃꯍꯥꯛꯅ ꯄꯨꯛꯅꯤꯡ ꯁꯦꯡꯅ ꯂꯥꯠꯆꯔꯤꯕ ꯂꯥꯏ ꯑꯃꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯈꯨꯔꯨꯝꯖꯗꯨꯅ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯃꯥꯏ ꯄꯥꯛꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯖꯕ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛ ꯂꯧꯕꯨꯛꯇ ꯀꯨꯝꯗꯨꯅ ꯁꯝꯄꯣꯠ ꯈꯣꯏꯗꯨꯅ ꯂꯧ ꯎꯔꯤꯕꯅꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯧ ꯀꯨꯝꯂꯛꯂꯕ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯃꯃꯥꯡꯊꯛꯇ ꯂꯧ ꯈꯣꯏꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯅ ꯂꯂꯥꯕ ꯃꯍꯧꯁꯥ ꯑꯗꯨꯝ ꯊꯦꯡꯉꯤꯅꯦꯀꯣ ꯉꯁꯤꯅ ꯈꯔ ꯈꯖꯤꯛ ꯍꯦꯟꯅ ꯊꯦꯡꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯋꯤꯗ ꯅꯪꯕꯣ ꯑꯁ ꯈꯪꯗ꯭ꯔꯦ ꯇꯥꯗ ꯅꯣꯡꯇ ꯉꯟꯅ ꯂꯥꯛꯀꯦ ꯇꯧꯕꯅꯤ ꯁꯨꯡꯉꯝ ꯍꯦꯛ ꯉꯝꯗꯦ ꯑꯦꯔꯥ ꯊꯕꯛ ꯍꯥꯏꯁꯤꯗꯤ ꯉꯝꯅꯕ ꯑꯗꯨꯃꯛ ꯁꯨꯒꯗꯕꯅꯤ ꯉꯟꯇꯥ ꯍꯧꯒꯠꯄ ꯑꯩꯈꯣꯏꯅ ꯁꯨꯕ ꯂꯧꯅ ꯍꯦꯟꯅ ꯐꯒꯅꯤ ꯍꯥꯏꯕ ꯂꯩꯕ ꯅꯠꯇꯦꯗ ꯇꯧꯔꯣ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕꯒꯤ ꯇꯨꯡꯗ ꯃꯌꯥꯝ ꯑꯗꯨꯁꯨ ꯃꯥꯒꯤ ꯊꯕꯛ ꯑꯗꯨꯗ ꯃꯥꯏ ꯑꯣꯟꯁꯤꯟꯅꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯂꯥꯕꯅ ꯍꯥꯟꯅꯅ ꯀꯨꯝꯈ꯭ꯔꯕ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡꯗ ꯄꯥꯕꯨꯡ ꯂꯧꯁꯤꯕꯨ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯂꯣꯏꯒꯗꯕ ꯃꯇꯝ ꯑꯗꯨꯗ ꯃꯄꯥꯕꯨꯡꯅ ꯀꯔꯤꯒꯤꯅೋ ꯅꯪꯅ ꯃꯗꯨ ꯍꯪꯂꯤꯕꯗꯨꯗꯤ ꯁꯨꯕ ꯇꯜꯂꯒꯅ ꯀꯥꯈ꯭ꯔꯣ ꯆꯠꯂꯣ ꯑꯁ ꯄꯥꯕꯨꯡꯁꯤꯗꯤꯕ ꯍꯦꯛꯇꯃꯛ ꯒꯔꯝꯗ ꯂꯩꯔꯝꯒꯅꯦꯕ ꯂꯩꯇꯗꯤ ꯀꯩꯅꯣ ꯍꯧꯖꯤꯛꯄꯨ ꯄꯨꯡ 8:30 ꯇꯥꯔꯀꯥꯟꯗ ꯂꯧꯕꯨꯛ ꯀꯨꯝꯅꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯄꯥꯕꯨꯡ ꯑꯩ ꯍꯛꯆꯥꯡꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇ ꯇꯧꯕꯅꯤ ꯅꯨꯡꯉꯥꯏꯔꯣꯏꯕ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯕꯗꯒꯤ ꯃꯥꯡꯈꯤꯕꯗꯨꯅ ꯍꯣꯔꯦꯟ ꯑꯍꯤꯡ ꯄꯨꯡ 1-2 ꯇꯥꯔꯀꯥꯟꯗ ꯍꯟꯖꯤꯜꯂꯛꯂꯅꯤ ꯈꯔ ꯊꯛꯆꯟ ꯆꯥꯁꯤꯜꯂꯒ ꯊꯣꯡꯒꯁꯦ ꯀꯧꯈꯥꯏꯗꯅ ꯆꯪꯁꯤꯜꯂꯛꯂꯦ ꯍꯥꯏꯔꯒ ꯂꯣꯡꯒꯥꯛ ꯂꯣꯟꯅ ꯍꯤꯞꯈ꯭ꯔꯒꯅꯤ ꯑꯗꯨꯅꯗꯤ ꯀꯗꯥꯏꯗꯒꯤ ꯌꯥꯍꯧ ꯉꯜꯂꯒꯗꯒꯤꯅꯦ ꯅꯠꯇꯦ ꯅꯪꯕꯨ ꯃꯍꯧꯁꯥ ꯑꯁꯨꯝꯅ ꯈꯛ ꯇꯧꯔꯝꯗꯕꯅꯤ ꯃꯥꯏꯕ ꯌꯨ ꯊꯛꯄꯧ ꯑꯁ ꯄꯥꯕꯨꯡ ꯑꯩ ꯌꯨ ꯊꯛꯇꯦꯗ ꯊꯛꯇ꯭ꯔꯒ ꯀꯔꯤꯒꯤ ꯉꯥꯎꯔꯒ ꯂꯥꯛꯏꯕ ꯊꯣꯡ ꯀꯧꯈꯥꯏꯕ ꯏꯃꯨꯡꯗ ꯗꯣꯔꯃꯣꯟ ꯍꯥꯏꯕꯁꯤꯕꯨ ꯌꯨ ꯊꯛꯇ꯭ꯔꯒ ꯇꯧꯒꯗ꯭ꯔꯣ ꯐꯔꯁꯦ ꯄꯥꯕꯨꯡ ꯑꯩꯅꯦ ꯑꯁ꯭ꯋꯥꯏꯋꯥꯏꯗ ꯁꯨꯖꯔꯨꯔꯒꯦ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯤ ꯃꯥꯒꯤꯗꯃꯛꯇ ꯐꯅꯅꯕ ꯉꯥꯡꯉꯒ ꯑꯩꯕꯨ ꯃꯥꯅ ꯌꯦꯡꯅꯕ ꯑꯣꯏꯅ ꯈꯜꯂꯤꯅꯦ ꯈꯟꯗꯦ ꯄꯥꯕꯨꯡꯅ ꯑꯩꯒꯤꯗꯃꯛꯇ ꯐꯅꯕ ꯉꯥꯡꯂꯤꯕꯗꯣ ꯑꯩꯅ ꯍꯦꯟꯅ ꯚꯥꯞ ਤਾꯏ ꯌꯥꯗꯕ ꯑꯃ ꯂꯩ ꯇꯧꯔꯤꯅꯦ ꯌꯥꯔꯣꯏ ꯅꯪ ꯌꯥꯗꯕ ꯑꯃ ꯂꯩꯅꯤ ꯀꯥꯟꯅꯗꯦ ꯏꯃꯧꯗꯣ ꯑꯃꯨꯛꯇ ꯀꯧꯅꯅꯕ ꯇꯧ ꯑꯩꯈꯣꯏꯅ ꯆꯠꯇꯨꯅ ꯀꯧꯔꯨꯕꯗꯗꯤ ꯅꯪ ꯊꯥꯔꯛꯑꯣ ꯍꯥꯏꯔꯦꯅꯦ ꯅꯪ ꯆꯠꯂꯨꯁꯨ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯐꯥꯒꯤꯗꯒꯤꯅꯦ ꯑꯔꯦꯝꯕꯗ ꯀꯥꯏꯅꯗꯅ ꯇꯣꯛꯀꯅꯤꯀꯣ ꯃꯁꯥꯅ ꯍꯥꯅꯤ ꯐꯔꯛ ꯇꯨꯔꯛ ꯇꯧꯈꯤꯒꯅꯤ ꯄꯥꯕꯨꯡ ꯇꯧꯒꯦꯒ ꯇꯧꯖꯈꯤꯁꯅꯨꯗ ꯑꯗꯨꯗ ꯑꯩꯅ ꯋꯥꯔꯧꯒꯗꯕ ꯂꯩꯇꯦ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯤ ꯃꯁꯦ ꯑꯍꯜ ꯑꯃꯅ ꯉꯥꯡꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯈꯟꯖꯟꯗꯦꯅꯦ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯈꯨꯝꯗꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯄꯥꯈꯨꯝꯗ ꯈꯨꯝꯃꯤꯅꯦ ꯁꯥꯏ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯂꯂꯥꯕꯒꯤ ꯃꯃꯥꯗꯣ ꯆꯥ ꯄꯨꯗꯨꯅ ꯀꯨꯝꯊꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯂꯥꯕꯒꯤ ꯃꯄꯥꯕꯨꯡꯅ ꯆꯥ ꯄꯣꯔꯛꯑꯕ꯭ꯔꯥ ꯂꯥꯎ
ꯅꯆꯥꯅꯨꯄꯥꯁꯦ ꯉꯁꯥꯏ ꯑꯌꯨꯛ ꯃꯃꯤꯉꯩꯗꯒꯤ ꯊꯕꯛ ꯁꯨꯕꯗ ꯋꯥꯔꯝꯂꯒꯅꯤ ꯆꯥ ꯄꯤꯊꯛꯎ ꯆꯥ ꯄꯤꯊꯛꯎ ꯑꯩꯗꯤ ꯍꯧꯖꯤꯛꯇ ꯀꯨꯝꯃꯛꯇ ꯉꯥꯏꯔꯤꯕꯅꯤꯅ ꯊꯣꯏꯗꯣꯛꯅꯕꯨ ꯆꯣꯛꯊꯗꯦꯗ ꯏꯁ ꯄꯥꯕꯨꯡꯒꯤ ꯋꯥꯁꯤꯗꯤ ꯆꯥ ꯊꯛꯀꯗꯕꯕꯨ ꯏꯀꯥꯏꯗ ꯏꯆꯥꯕꯨ ꯏꯀꯥꯏꯕꯒꯁꯨ ꯈꯪꯕ꯭ꯔꯣ ꯍꯥ ꯑꯩꯗꯤ ꯈꯪꯗꯕꯣꯏ ꯅꯤꯡꯉꯨꯔꯦ ꯏꯀꯥꯏꯔꯨꯅꯨ ꯏꯀꯥꯏꯔꯨꯅꯨꯗ ꯃꯄꯥ ꯃꯆꯥꯅ ꯂꯧꯅꯕꯗꯨ ꯇꯥꯕꯗ ꯂꯂꯥꯕꯒꯤ ꯃꯃꯥꯅ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯅꯈꯣꯏꯕꯣ ꯅꯠꯇꯦ ꯌꯨꯝꯗ ꯂꯩꯔꯦ ꯈꯟꯅꯩ ꯂꯧꯕꯨꯛꯇ ꯂꯩꯔꯦ ꯈꯟꯅꯩ ꯂꯩꯔꯤꯕꯁꯤꯡꯁꯤꯅ ꯈꯜꯂ ꯇꯥꯈ꯭ꯔꯒ ꯀꯔꯤ ꯈꯟꯗꯧꯔꯤꯒꯦ ꯍꯣꯏ ꯃꯁꯤꯕꯨ ꯑꯩꯅ ꯉꯥꯡꯅꯤꯡꯗꯅ ꯉꯥꯡꯂꯤꯕꯔꯅꯦ ꯍꯥ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯅ ꯉꯥꯡꯂꯤꯕꯅꯤ ꯑꯁꯨꯝꯅ ꯉꯥꯡꯅꯔꯕꯒꯤ ꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯂꯂꯥꯕꯒꯤ ꯃꯃꯥꯅ ꯆꯥ ꯑꯗꯨ ꯍꯩꯗꯨꯅ ꯂꯂꯥꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯕꯨ ꯄꯤꯊꯛꯂꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯆꯥ ꯊꯛꯂꯕꯒꯤ ꯇꯨꯡꯗ ꯃꯈꯣꯏ ꯂꯧ ꯁꯨꯅ ꯂꯩꯍꯧꯔꯤ ꯑꯗꯨꯒ ꯂꯂꯥꯕꯒꯤ ꯃꯃꯥꯁꯨ ꯉꯥꯏꯍꯥꯛ ꯂꯧ ꯄꯦꯡꯕꯗꯣ ꯌꯥꯎꯔꯝꯂꯒ ꯃꯌꯨꯝꯗ ꯆꯥꯛ ꯊꯣꯡꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯀꯥꯈ꯭ꯔꯤ ꯑꯁꯨꯝꯅ ꯂꯧ ꯄꯦꯡꯂꯤꯕꯗꯣ ꯂꯂꯥꯕꯅ ꯑꯇꯣꯞꯄ ꯂꯧꯄꯥꯛ ꯑꯃꯗꯅꯤ ꯑꯗꯨꯒ ꯂꯂꯥꯕꯒꯤ ꯃꯄꯥꯅ ꯑꯇꯣꯞꯄ ꯂꯧꯄꯥꯛ ꯑꯃꯗꯅꯤ ꯑꯁꯨꯝꯅ ꯂꯂꯥꯕꯅ ꯂꯧꯄꯥꯛ ꯑꯃꯗ ꯃꯍꯥꯛꯅ ꯂꯧ ꯄꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯂꯣꯝꯗ ꯆꯕꯨꯛ ꯀꯅꯥꯅꯣꯃ ꯂꯥꯛꯏ ꯑꯗꯨꯃ ꯂꯥꯛꯄꯗꯨꯗ ꯂꯂꯥꯕꯅ ꯍꯩꯁ ꯀꯔꯤꯅꯣꯗ ꯅꯨꯃꯤꯗꯥꯡ ꯃꯇꯝꯗꯇ ꯅꯠꯇꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯐꯥꯎꯕ ꯇꯧꯔꯛꯂꯤꯕ ꯁꯥꯠꯂ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯁꯨꯡꯅꯣꯟ ꯅꯣꯡꯈꯠꯇꯕꯤꯗ ꯑꯗꯨꯃꯛ ꯂꯧ ꯑꯗꯨ ꯄꯦꯡꯂꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯆꯕꯨꯛ ꯂꯥꯛꯂꯤꯕꯗꯨꯗꯤ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯏ ꯃꯁꯤꯗꯒꯤꯗꯤ ꯂꯂꯥꯕꯅ ꯃꯈꯨꯠꯇ ꯂꯩꯇꯨꯝ ꯈꯔ ꯈꯨꯜꯂꯒ ꯍꯥꯏꯕꯗꯤ ꯂꯩꯈꯣꯝ ꯈꯔ ꯄꯦꯛꯈꯠꯂꯒ ꯃꯇꯨꯡꯂꯣꯝꯗ ꯁꯠ ꯂꯪꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄꯗꯗꯤ ꯊꯦꯝꯕꯨꯡꯅ ꯑꯣꯏ ꯀꯔꯤꯅꯣꯅꯦ ꯃꯥꯏꯗꯕꯨ ꯊꯣꯝꯃꯛꯀꯦ ꯇꯧꯏꯅꯦ ꯊꯦꯝꯕꯨꯡ ꯀꯩꯅꯣ ꯅꯪꯅ ꯑꯩꯒꯤ ꯇꯨꯡꯗ ꯇꯨꯃꯤꯟꯅ ꯆꯕꯨꯛ ꯂꯥꯛꯂꯤꯕꯗꯨꯗꯤ ꯑꯦꯔꯥ ꯆꯕꯨꯛ ꯂꯥꯛꯂꯤꯕꯗꯨꯕꯨ ꯇꯨꯃꯤꯟꯅ ꯂꯥꯛꯄꯗꯤ ꯍꯥꯏꯒꯗ꯭ꯔꯣ ꯒꯙꯥꯁꯤꯗꯤ ꯍꯣꯏꯅꯦ ꯑꯗꯨꯕꯨ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯍꯥꯏꯕ ꯅꯪꯒꯤ ꯂꯧꯄꯥꯛꯁꯦ ꯊꯔꯣꯏ ꯑꯃ ꯇꯥꯏ ꯑꯗꯨꯒꯤ ꯊꯔꯣꯏ ꯈꯨꯟꯕ ꯂꯥꯛꯏꯕ ꯑꯣ ꯃꯤꯒꯤ ꯂꯧꯄꯥꯛꯇ ꯆꯪꯉꯒ ꯊꯔꯣꯏ ꯈꯨꯜꯂꯤꯕꯅꯤꯅꯦ ꯁꯦ ꯊꯔꯣꯏ ꯈꯨꯟꯕ ꯑꯣꯏꯅꯅꯦ ꯍꯥꯄꯨꯁꯦ ꯈꯔ ꯄꯦꯡꯉꯝꯃꯨ ꯀꯗꯥꯏꯗꯩ ꯋꯥꯅꯣꯗ ꯍꯥꯄꯨ ꯄꯦꯡꯕ ꯀꯥꯏꯅ ꯏꯁꯥꯒꯤ ꯂꯧꯕꯨꯛ ꯄꯦꯡꯗ꯭ꯔꯀꯥꯟꯁꯤꯗ ꯇꯧꯅꯨꯗ ꯊꯦꯝꯕꯨꯡ ꯍꯌꯦꯡ ꯅꯪꯒꯤꯗ ꯑꯃꯨꯛ ꯄꯥꯡꯒꯦꯕ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯂꯂꯥꯕ ꯅꯪꯅ ꯄꯥꯡꯗꯅ ꯑꯩꯈꯣꯏꯒꯤ ꯂꯧꯗꯣ ꯌꯥꯝ ꯐꯔꯦ ꯍꯀꯨꯝ ꯆꯍꯤꯗ ꯅꯠꯇ꯭ꯔꯣ ꯂꯧ ꯄꯥꯡꯅ ꯁꯦꯡꯅ ꯅꯪꯒꯤ ꯂꯧ ꯈꯥꯎꯕ ꯌꯥꯎꯈꯤꯕꯗꯣ ꯑꯗꯨꯒ ꯅꯪꯅ ꯅꯁꯥ ꯅꯥꯔꯦꯗꯅ ꯇꯨꯝ ꯂꯩꯊꯣꯛꯄ ꯍꯥ ꯑꯩ ꯂꯣꯏ ꯈꯪꯖꯅꯤꯅꯦ ꯍꯣꯏ ꯑꯗꯨꯗꯤ ꯑꯁꯦꯡꯕꯩ ꯅꯥꯕꯅꯤ ꯈꯪꯉꯤꯅꯦ ꯑꯁꯦꯡꯕꯩ ꯅꯥꯕꯗꯨ ꯑꯣꯏꯇꯥꯔꯦꯅꯦ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯆꯥꯅꯁꯤ ꯍꯥꯏꯕꯗꯗꯤ ꯅꯊꯨꯟ ꯊꯥꯡꯒꯠꯗꯅ ꯆꯦꯜꯂꯛꯈꯤꯕꯗꯣ ꯏꯃꯥ ꯅꯥꯕꯕꯨ ꯁꯨꯝ ꯅꯥ ꯌꯥꯕ꯭ꯔꯣ ꯃꯁꯤꯗꯤ ꯌꯥꯔꯁꯦ ꯂꯂꯥꯕ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯈꯗ꯭ꯔꯛꯇꯣ ꯑꯩ ꯂꯣꯏ ꯈꯪꯉꯤ ꯍꯥꯗꯣꯛꯁꯦ ꯑꯩ ꯊꯔꯣꯏ ꯈꯨꯟꯒꯦ ꯊꯔꯣꯏ ꯇꯥꯗꯦ ꯃꯤ ꯍꯥꯄꯨ ꯈꯨꯜꯂꯣꯃꯤ ꯑꯁꯨꯝꯅ ꯃꯕꯥꯅꯤꯅ ꯃꯔꯩ ꯌꯦꯠꯅꯗꯨꯅ ꯑꯁꯨꯃꯛ ꯂꯩꯔꯤ ꯂꯂꯥꯕꯗꯤ ꯍꯥꯄꯨ ꯄꯦꯡꯕ ꯂꯦꯞꯇꯦ ꯊꯦꯝꯕꯨꯡꯁꯨ ꯃꯆꯤꯟꯅ ꯉꯥꯡꯖꯕꯒꯤ ꯋꯥꯅꯤ ꯍꯥꯄꯨ ꯄꯦꯡꯉꯤꯕꯅꯤ ꯇꯁꯦꯡꯕꯒꯤꯗꯤ ꯃꯍꯥꯛ ꯃꯐꯝ ꯑꯗꯨ ꯂꯥꯛꯂꯤꯕꯁꯤ ꯊꯔꯣꯏ ꯈꯨꯟꯕ ꯅꯠꯇꯦ ꯂꯂꯥꯕꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯌꯥꯎꯁꯤꯟꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯂꯤꯕꯅꯤ ꯃꯍꯧꯁꯥꯅ ꯂꯂꯥꯕ ꯑꯃꯗꯤ ꯊꯦꯝꯕꯨꯡ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯏ ꯍꯧꯖꯤꯛ ꯊꯦꯝꯕꯨꯡꯅ ꯍꯥꯏꯔꯤꯕ ꯑꯗꯨꯁꯨ ꯇꯁꯦꯡꯅ ꯂꯂꯥꯕꯗꯣ ꯂꯥꯏꯍꯧ ꯍꯧꯗꯨꯅ ꯅꯥꯔꯤꯕꯅꯤ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯐꯔꯛꯄꯗꯒꯤ ꯃꯌꯥꯝꯒꯤ ꯂꯥꯡꯕꯗꯣ ꯌꯥꯎꯅꯤꯡꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯊꯦꯝꯕꯨꯡꯅ ꯐꯥꯒꯤ ꯇꯧꯗꯨꯅ ꯂꯛꯅꯔꯤꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯊꯦꯝꯕꯨꯡꯅ ꯌꯥꯔꯦꯗ ꯈꯔ ꯄꯦꯡꯉ ꯂꯣꯏꯔꯦꯗ ꯂꯧꯕꯨ ꯀꯔꯤ ꯀꯥꯟꯅꯅꯕ ꯅꯠꯇ꯭ꯔꯅꯦ ꯂꯂꯥꯕ ꯀꯩꯅꯣ ꯂꯧꯕꯨ ꯀꯔꯤ ꯀꯥꯟꯅꯕ ꯍꯥꯏꯕꯕꯣ ꯂꯧꯁꯤꯗ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯄꯨꯛꯆꯥꯛ ꯊꯥꯛꯂꯤꯕꯁꯤꯕꯣ ꯍꯩ ꯒꯙꯥ ꯂꯧꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯛꯆꯥꯛ ꯊꯥꯛꯄ ꯅꯠꯇꯦꯅꯦ ꯐꯧꯅ ꯊꯥꯛꯄꯅꯤꯅꯦ ꯑꯁꯤꯕꯨ ꯈꯪꯗꯦ ꯂꯧꯁꯤ ꯐꯠꯇ꯭ꯔꯗꯤ ꯐꯧ ꯄꯥꯜꯂꯛꯀꯅꯤ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯑꯀꯟꯕ ꯑꯁꯥꯕ ꯁꯥꯎꯍꯨꯝ ꯑꯃ ꯋꯪ ꯂꯥꯎꯅ ꯅꯨꯡꯁꯤꯠ ꯑꯃ ꯍꯨꯝꯈꯤ ꯃꯇꯝ ꯑꯗꯨꯗ ꯊꯦꯝꯕꯨꯡꯅ ꯅꯨꯡꯁꯥꯁꯦ ꯈꯔ ꯍꯥꯏꯒꯠꯂꯛꯄ ꯃꯥꯜꯂꯤ ꯏꯁꯤꯡꯗꯒꯤ ꯐꯨꯒꯠꯂꯛꯄ ꯑꯁꯥꯕ ꯃꯅꯤꯟꯁꯤ ꯃꯥꯏꯗ ꯍꯨꯝꯖꯤꯜꯂꯛꯏꯅꯦ ꯍꯥꯏ ꯀꯥꯟꯅꯕ ꯇꯧꯔꯁꯤꯕꯣ ꯄꯨꯡ 12 ꯇꯥꯔꯛꯀꯗꯣꯔꯦ ꯍꯣꯏꯗ ꯀꯥꯔꯒ ꯂꯣꯏꯔꯦ ꯑꯗꯨ ꯊꯦꯝꯕꯨꯡ ꯀꯩꯅꯣ ꯅꯪꯅ ꯂꯧꯕꯨꯛꯇ ꯀꯨꯝꯃꯛꯂꯒ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯂꯛꯂꯤꯕꯁꯤꯅ ꯅꯣꯏꯒꯤ ꯂꯧꯕꯨ ꯂꯣꯏꯔꯕ꯭ꯔꯣ ꯂꯣꯏꯔꯦ ꯑꯩꯒꯤ ꯂꯧ ꯂꯣꯏꯗ꯭ꯔꯒꯕꯨ ꯅꯪꯒꯤ ꯅꯥꯛꯇ ꯆꯪꯉꯛꯀꯗ꯭ꯔꯣ ꯒꯙꯥꯁꯤꯗꯤ ꯆꯨꯝꯃꯤꯅꯦ ꯑꯗꯨꯁꯨ ꯅꯣꯏꯒꯤꯗꯤ ꯂꯧꯔꯤꯡꯕꯤ ꯈꯨꯂꯪ ꯃꯌꯥꯝ ꯅꯦꯛꯄꯅꯤꯅ ꯁꯠ ꯂꯣꯏꯔꯝꯒꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯑꯔꯤꯛꯄꯁꯤꯒ ꯑꯩꯒꯗꯤ ꯇꯧꯔꯤꯁꯦ ꯍꯣꯏ ꯑꯗꯨꯃꯥꯏ ꯍꯥꯏꯅꯨꯅꯦ ꯅꯠꯇꯦ ꯄꯥꯕꯨꯡꯅ ꯅꯦꯛꯇ꯭ꯔꯕꯁꯨ ꯅꯪꯗꯤ ꯅꯦꯛꯄ ꯌꯥꯏꯅ ꯀꯗꯥꯏꯗꯒꯤꯅꯣ ꯊꯦꯝꯕꯨꯡ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯅ ꯅꯦꯛꯀꯗꯧꯔꯤꯕꯅꯣ ꯄꯩꯁꯥ ꯐꯪꯅꯕ ꯁꯦꯟ ꯇꯥꯜꯂꯣ ꯈꯪꯉꯕ꯭ꯔꯥ ꯅꯪꯒꯤ ꯑꯃꯥꯏꯕꯗꯨꯅ ꯀꯔꯤ ꯀꯥꯟꯅꯗꯧꯔꯤꯒꯦ ꯑꯅꯥ ꯂꯥꯌꯦꯡꯕ ꯍꯥꯏꯔ ꯁꯨꯒ ꯆꯠꯇꯦ ꯅꯪꯗꯤ ꯑꯃꯥꯏꯕ ꯅꯣꯏꯒꯤ ꯃꯀꯣꯛꯇꯨꯅ ꯌꯥꯗꯦꯗꯅ ꯇꯥꯎ ꯌꯦꯡꯉꯛꯈꯤꯅꯤ ꯀꯩꯗꯧꯔꯒꯦ ꯉꯥꯏꯕꯇ ꯀꯜꯂꯨ ꯑꯩꯁꯦ ꯂꯝꯗꯝ ꯑꯁꯤꯗ ꯑꯐꯥꯎꯕ ꯑꯃꯥꯏꯕ ꯑꯃ ꯑꯣꯏꯔꯛꯈꯤꯗꯧꯔꯤꯕꯅꯤ ꯉꯥꯏꯒꯦ ꯍꯌꯦꯡ ꯑꯩꯅ ꯁꯤꯔꯒ ꯊꯥꯡꯗꯣꯛꯄꯒꯤꯅꯦ ꯑꯃꯥꯏꯕ ꯕꯩꯇ ꯂꯥꯟꯕꯗꯣ ꯅꯪꯅ ꯈꯔ ꯑꯣꯏꯕꯤꯔꯛꯎ ꯅꯪꯅ ꯁꯣꯜꯂꯒꯅꯦ ꯊꯕꯛ ꯈꯔ ꯆꯤꯟꯗꯧ ꯃꯥꯜꯂꯤ ꯅꯪꯁꯨ ꯑꯗꯨꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯕꯗ ꯑꯁꯣꯝꯗꯒꯤ ꯂꯂꯥꯕꯒꯤ ꯃꯄꯥꯕꯨꯡꯅ ꯍꯣꯏ ꯉꯥꯡꯅ ꯁꯛꯅꯔꯤꯕꯗꯨ ꯇꯥꯕꯗ ꯑꯩ ꯇꯥꯕ ꯉꯝꯗ꯭ꯔꯦꯀꯣ ꯊꯕꯛꯅ ꯁꯨꯅꯤꯡꯗ꯭ꯔꯤꯕ ꯑꯃꯥꯏꯕ ꯇꯝꯕꯒꯤ ꯅꯃꯥꯗ ꯃꯥꯅ ꯃꯥꯡꯍꯜꯂꯤꯕ ꯃꯇꯝꯁꯤ ꯌꯥꯝꯃꯦꯅꯦ ꯑꯃꯥꯏꯕ ꯇꯝꯕꯗꯒꯤ ꯑꯩ ꯄꯜꯂꯣꯏ
ꯃꯇꯝ ꯑꯗꯨꯗ ꯊꯦꯝꯕꯨꯡꯅ ꯀꯔꯤꯅꯣ ꯄꯥꯕꯨꯡꯅ ꯌꯨ ꯍꯥꯏꯔ ꯇꯣꯛꯈꯤꯁꯤꯕ ꯅꯪꯕꯨ ꯌꯨꯒ ꯊꯛꯄ꯭ꯔꯣ ꯑꯁ ꯄꯥꯕꯨꯡꯒꯤ ꯋꯥꯕꯨ ꯁꯦ ꯁꯨꯅꯥꯀꯗꯩ ꯄꯦꯡꯉꯧꯁꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯑꯃꯨꯛ ꯄꯦꯡꯂꯤꯉꯩ ꯑꯃꯨꯛꯀꯁꯨ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯑꯃ ꯋꯪ ꯂꯥꯎꯅ ꯍꯨꯝꯃꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯂꯥꯕꯅ ꯃꯤꯗꯤ ꯐꯖꯅ ꯎꯁꯤꯠꯇ꯭ꯔꯦꯁꯦ ꯃꯗꯨꯗ ꯊꯦꯝꯕꯨꯡꯅ ꯀꯩꯗꯧꯔꯒꯦ ꯀꯅꯥꯅꯣ ꯃꯤ ꯎꯁꯤꯠꯇꯦꯕꯣ ꯀꯩꯁꯨ ꯅꯠꯇꯦꯗ ꯏꯇꯥꯎ ꯀꯥꯟꯅꯕ ꯇꯧꯔꯁꯤ ꯄꯨꯡꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯤ ꯑꯁꯨꯝꯅ ꯂꯂꯥꯕꯅ ꯊꯦꯝꯕꯨꯡꯗ ꯍꯥꯏꯔꯛꯄꯗꯨꯗ ꯊꯦꯝꯕꯨꯡꯅ ꯑꯇꯩ ꯈꯔꯁꯨ ꯄꯦꯡꯅꯔꯤꯕꯁꯤꯗꯤ ꯑꯁ ꯃꯣꯏꯒꯤ ꯃꯇꯧ ꯁꯨꯝ ꯇꯝ ꯂꯩꯒꯗ꯭ꯔꯣ ꯍꯣꯔꯦꯟ ꯈꯔ ꯉꯟꯅ ꯀꯨꯝꯃꯒ ꯂꯣꯏꯔꯁꯤ ꯄꯥꯕꯨꯡ ꯀꯥꯟꯅꯕ ꯇꯧꯔꯁꯦ ꯊꯦꯡꯉꯦ ꯏꯆꯥ ꯏꯕꯨꯡꯉꯣ ꯋꯥꯔꯕ꯭ꯔꯣ ꯀꯥꯔꯝꯃꯣ ꯅꯄꯥꯕꯨꯡꯗꯤ ꯁꯤꯒꯤ ꯃꯉꯝꯁꯤꯃꯇ ꯂꯣꯏꯁꯤꯟꯖꯈꯤꯒꯦ ꯏꯆꯥ ꯍꯣꯏꯗꯤ ꯅꯍꯥ ꯑꯣꯏꯔꯤꯕꯅꯤꯅ ꯋꯥꯔꯝꯂꯒꯅꯤ ꯑꯩꯈꯣꯏꯗꯤ ꯑꯍꯜ ꯑꯣꯏꯔꯤꯕꯅꯤꯅꯅꯦ ꯌꯥꯝꯅ ꯇꯦꯛꯈꯠꯂꯤ ꯋꯥꯗ꯭ꯔꯤ ꯇꯧꯔꯤꯁꯨ ꯄꯥꯕꯨꯡꯒꯤꯁꯨ ꯋꯥꯔꯧꯔꯤꯕꯅꯤꯅꯦ ꯂꯥꯛꯑꯣ ꯄꯥꯕꯨꯡꯒ ꯇꯧꯔꯤꯁꯤ ꯑꯣꯏꯅ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯒ ꯃꯥꯒꯤ ꯃꯉꯝꯁꯦ ꯊꯨꯡꯃꯤꯟꯅꯔꯨꯔꯁꯤ ꯑꯁꯨꯝꯅ ꯂꯂꯥꯕꯅ ꯍꯥꯏꯕꯗꯒꯤ ꯊꯦꯝꯕꯨꯡꯒ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯇꯨꯅ ꯃꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯍꯥꯄꯨ ꯄꯦꯡꯏꯕꯗꯨ ꯌꯥꯎꯁꯟꯗꯨꯅ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯂꯛꯄꯗꯨꯗ ꯊꯦꯝꯕꯨꯡꯗ ꯂꯂꯥꯕꯒꯤ ꯃꯄꯥꯕꯨꯡꯅ ꯊꯦꯝꯕꯨꯡ ꯑꯩꯅ ꯍꯥꯏꯔꯝꯒꯗꯕꯗꯤꯕꯣ ꯀꯩꯗꯧꯅꯨꯡꯗ ꯑꯃꯥꯏꯕꯁꯤ ꯇꯝꯃꯨꯅꯨꯏꯕꯣ ꯑꯇꯩꯒꯤ ꯑꯃꯥꯏꯕ ꯈꯨꯇꯝꯗꯤ ꯑꯩ ꯈꯪꯖꯗ꯭ꯔꯦ ꯅꯣꯏꯒꯤ ꯂꯂꯥꯕꯅ ꯇꯝꯕ ꯑꯃꯥꯏꯕ ꯈꯨꯇꯝꯁꯤꯗꯤ ꯏꯕꯨꯡꯉꯣ ꯆꯔꯥ ꯍꯦꯟ ꯁꯤꯅꯤꯍꯦ ꯌꯨꯝꯒꯤ ꯃꯤꯁꯤꯡꯗ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔꯅ ꯃꯔꯣꯟ ꯐꯔꯤꯕ ꯎꯔꯥꯎ ꯊꯔꯥꯎ ꯂꯥꯎꯕꯒ ꯍꯦ ꯒꯥꯏꯁꯤꯅ ꯑꯃꯨꯛꯇꯣꯏꯕ ꯄꯥꯕꯨꯡ ꯑꯗꯨꯒꯤꯗꯤ ꯃꯥꯏ ꯍꯧꯅꯕꯤꯅꯤꯗ ꯍꯧꯅꯕꯤꯗꯨꯕꯨ ꯍꯥꯏꯕ ꯃꯃꯥꯟꯅꯕꯗ ꯉꯥꯡꯅꯕꯒꯨꯝꯅ ꯉꯥꯡꯂꯛꯄꯗꯨꯗꯗꯤ ꯄꯤꯡ ꯄꯤꯡ ꯍꯦꯛ ꯂꯥꯎꯏ ꯏꯕꯨꯡꯉꯣ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯤꯉꯩ ꯑꯃꯨꯛꯀꯁꯨ ꯂꯂꯥꯕꯒꯤ ꯃꯃꯥꯏꯗ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯑꯃ ꯍꯨꯝꯖꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯂꯂꯥꯕꯅ ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯥꯅ ꯏꯁꯤꯡ ꯈꯨꯖꯣꯛ ꯑꯃ ꯂꯧꯈꯠꯂꯒ ꯃꯨꯔꯨꯝ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯒ ꯌꯥꯝꯅ ꯋꯥꯡꯅ ꯆꯥꯏꯈꯠꯈꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯊꯦꯝꯕꯨꯡ ꯑꯃꯗꯤ ꯂꯂꯥꯕꯒꯤ ꯃꯄꯥꯕꯨꯡꯗꯣ ꯂꯂꯥꯕꯗ ꯃꯨꯟꯅ ꯌꯦꯡꯉꯒ ꯂꯩ ꯑꯗꯨꯒ ꯆꯥꯏꯈꯠꯈꯤꯕ ꯏꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯉꯛꯂꯤꯕ ꯑꯃꯅ ꯂꯩꯃꯥꯏꯗ ꯇꯥꯔꯛꯈꯤꯗꯤ ꯃꯇꯝ ꯑꯗꯨꯗ ꯊꯦꯝꯕꯨꯡ ꯑꯃꯗꯤ ꯂꯂꯥꯕꯒꯤ ꯃꯄꯥꯕꯨꯡꯅ ꯂꯂꯥꯕ ꯃꯇꯝ ꯑꯗꯨꯗ ꯂꯂꯥꯕꯅ ꯅꯣꯡꯊꯛꯇ ꯆꯦꯟꯈꯠꯂꯒ ꯂꯩꯔꯝꯕ ꯃꯃꯥꯏ ꯑꯗꯣ ꯂꯩꯃꯥꯏꯗ ꯅꯣꯟꯊꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯪꯈꯠꯈꯤꯕ ꯏꯁꯤꯡ ꯑꯗꯣ ꯂꯩꯃꯥꯏꯗ ꯆꯣꯔꯣꯞ ꯇꯥꯔꯛꯈꯤ ꯉꯛꯄꯗ ꯊꯦꯡꯂꯕ ꯊꯦꯝꯕꯨꯡ ꯑꯃꯗꯤ ꯂꯂꯥꯕꯒꯤ ꯃꯄꯥꯕꯨꯡꯅ ꯂꯂꯥꯕꯗ ꯏꯕꯨꯡꯉꯣ ꯂꯥ ꯀꯥꯔꯁꯤ ꯂꯥꯛꯑꯣ ꯉꯝꯁꯤꯗꯪ ꯊꯨꯡꯉꯝꯃꯒ ꯀꯥꯁꯤꯔꯥꯗꯅ ꯇꯧꯕꯅꯤ ꯅꯪ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯃꯥꯜꯂꯦ ꯂꯥꯛꯑꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯂꯥꯕꯅ ꯄꯥꯕꯨꯡ ꯑꯩ ꯀꯩꯁꯨ ꯇꯧꯗꯦꯗ ꯆꯦ ꯄꯦꯡꯁꯤꯜꯂꯁꯤ ꯏꯇꯥꯎ ꯊꯦꯝꯕꯨꯡ ꯆꯦ ꯄꯦꯡꯉꯣꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯑꯃꯨꯛ ꯍꯥꯄꯨ ꯄꯦꯡꯕ ꯍꯧꯈꯤꯕꯗꯨꯗ ꯃꯈꯣꯏꯁꯨ ꯋꯥ ꯑꯃꯠꯇ ꯉꯥꯡꯅꯗ꯭ꯔꯤ ꯊꯦꯝꯕꯨꯡ ꯑꯃꯗꯤ ꯂꯂꯥꯕꯒꯤ ꯃꯄꯥꯕꯨꯡ ꯍꯥꯏꯐꯦꯠ ꯌꯦꯡꯅꯩ ꯑꯗꯨꯒ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯅꯩ ꯑꯗꯨꯕꯨ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯂꯂꯥꯕꯒꯤ ꯃꯄꯥꯕꯨꯡꯅ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯊꯦꯝꯕꯨꯡꯗ ꯍꯥꯏꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯗꯨꯅ ꯄꯦꯡꯂꯕꯅꯤꯅ ꯍꯧꯖꯤꯛ ꯂꯂꯥꯕꯒꯤ ꯃꯄꯥꯕꯨꯡꯅ ꯉꯝ ꯑꯗꯨꯃ ꯂꯣꯏꯁꯤꯜꯂꯝꯂꯒꯦ ꯍꯥꯏꯕ ꯃꯆꯥꯗꯨꯃꯗꯤ ꯉꯝ ꯂꯣꯏꯁꯤꯜꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯑꯃꯨꯛ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯤ ꯄꯤꯛꯂꯕ ꯂꯧꯔꯤ ꯑꯗꯨꯗ ꯂꯂꯥꯕꯒꯤ ꯃꯄꯥꯕꯨꯡꯅ ꯃꯃꯥꯡ ꯊꯪꯗꯨꯅ ꯆꯠꯂꯤ ꯑꯗꯨꯒ ꯊꯦꯝꯕꯨꯡꯅ ꯃꯌꯥꯏꯗ ꯊꯪꯉꯤ ꯑꯗꯨꯒ ꯃꯇꯨꯡꯗꯅ ꯂꯂꯥꯕ ꯆꯠꯂꯤ ꯑꯁꯨꯝꯅ ꯆꯠꯂꯤꯉꯩ ꯂꯂꯥꯕꯒꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯁꯣꯠ ꯏꯟꯅꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯂꯥꯕꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯐꯥꯎꯕ ꯃꯍꯥꯛꯇꯤ ꯁꯥꯐꯣꯡꯕ ꯍꯧꯔꯛꯂꯦꯗꯅ ꯃꯥꯁꯤ ꯅꯣꯡꯃꯒꯤ ꯁꯥꯊꯤꯕ ꯑꯁꯨꯝ ꯍꯦꯟꯖꯜꯂꯛꯂꯤ ꯀꯝꯗꯧꯅꯤ ꯁꯤꯗꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯆꯕꯨꯛꯇ ꯇꯧꯔꯝꯕꯗꯒꯤ ꯅꯨꯡꯊꯤꯜ ꯌꯧꯁꯤꯜꯂꯛꯂꯤꯕꯁꯤꯅꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥꯡꯒꯜꯁꯤ ꯀꯜꯂꯛꯂꯦ ꯇꯥꯛꯄꯅꯤ ꯑꯩꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯄꯥꯡꯒꯜ ꯍꯟꯊꯅꯕꯒꯤꯗꯃꯛꯇ ꯇꯧꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯃꯍꯥꯛꯇꯤ ꯑꯁꯨꯝ ꯀꯜꯂꯛꯂꯕ ꯑꯗꯨꯗꯤ ꯑꯩ ꯀꯩꯗꯧꯅꯤ ꯑꯩꯒꯤ ꯑꯣꯖꯥꯗ ꯍꯥꯏꯔꯁꯤꯔꯅꯦ ꯍꯥꯏꯔꯣꯏꯗ ꯉꯁꯤ ꯑꯍꯤꯡꯁꯤꯃꯒ ꯑꯃꯨꯛꯇꯪ ꯌꯦꯡꯈꯤꯒꯦ ꯑꯁꯨꯝꯅ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯁꯨꯗꯨꯅ ꯋꯥꯈꯜ ꯈꯟꯅ ꯆꯠꯂꯤꯉꯩ ꯂꯂꯥꯕꯒꯤ ꯃꯄꯥꯕꯨꯡ ꯑꯃꯗꯤ ꯊꯦꯝꯕꯨꯡꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯃꯍꯥꯛꯇꯤ ꯀꯔꯤ ꯑꯃꯠꯇ ꯈꯪꯍꯧꯗ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯊꯦꯝꯕꯨꯡꯅ ꯅꯠꯇ꯭ꯔꯅꯦ ꯂꯂꯥꯕ ꯑꯩꯅ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯤ ꯂꯥꯟꯒꯦꯕ ꯂꯂꯥꯕ ꯕꯥꯞꯃꯦꯟ ꯑꯃꯠꯇ ꯇꯥꯗꯅ ꯍꯣꯏ ꯆꯨꯝꯃꯦ ꯏꯇꯥꯎꯅ ꯍꯥꯏꯕꯗ ꯉꯁꯤ ꯐꯥꯎꯕ ꯂꯥꯟꯕ ꯀꯔꯤꯕꯨ ꯂꯩꯕꯒꯦ ꯋꯥꯐꯝ ꯑꯗꯨꯗ ꯂꯂꯥꯕꯒꯤ ꯃꯄꯥꯕꯨꯡꯅ ꯆꯨꯝꯂꯕꯗꯤ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗꯨ ꯀꯧꯕꯤꯔꯨꯔꯣꯗꯅ ꯃꯇꯝ ꯑꯗꯨꯗ ꯂꯂꯥꯕꯅ ꯀꯔꯤꯕꯣ ꯀꯔꯤ ꯍꯥꯏꯅꯈ꯭ꯔꯒꯦ ꯃꯗꯨꯗ ꯊꯦꯝꯕꯨꯡ ꯃꯃꯥꯏ ꯆꯠ ꯂꯩꯊꯣꯔꯛꯂꯒ ꯅꯪꯕꯨ ꯉꯁꯥꯏꯗꯤ ꯀꯥꯏ ꯂꯩꯔꯨꯒꯦ ꯑꯩꯗꯤ ꯑꯩꯒꯤ ꯇꯨꯡꯗ ꯏꯟꯅꯔꯛꯂꯤꯕ ꯅꯤꯡꯉꯤ ꯅꯪ ꯀꯗꯥꯏꯗ ꯂꯩꯔꯨꯒꯦꯕ ꯀꯩꯅꯣ ꯑꯩ ꯇꯨꯡꯗ ꯁꯨꯝ ꯆꯠꯂꯤ ꯀꯩꯅꯣ ꯇꯨꯡꯗ ꯆꯠꯂꯒ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤ ꯀꯩꯗꯧꯕꯩ ꯈꯪꯉꯝꯗ꯭ꯔꯤꯕ ꯏꯇꯥꯎ ꯁꯥꯎꯔꯅꯨꯁꯦ ꯑꯩ ꯋꯥꯈꯜ ꯑꯃꯗ ꯉꯥꯏꯍꯥꯛ ꯇꯥꯎꯔꯨꯔ ꯃꯥꯜꯂꯦ ꯇꯥꯎꯅꯤꯌꯦ ꯅꯪ ꯄꯥꯕꯨꯡꯅ ꯍꯥꯏꯔꯤꯌꯦ ꯅꯪꯒꯤ ꯂꯣꯏꯅꯕꯤꯗꯨ ꯀꯧꯁꯤꯜꯂꯨꯔꯣ ꯍꯥꯏꯗꯅ ꯑꯗꯨꯗ ꯑꯩꯅ ꯀꯧꯁꯤꯜꯂꯨꯒꯗꯕꯅꯤ ꯀꯧꯁꯤꯟꯗ꯭ꯔꯒꯗꯤ ꯁꯣꯏꯗꯅ ꯀꯥꯏꯅꯈꯤꯕ ꯇꯥꯔꯦꯗꯅ ꯍꯥꯏꯔꯤ ꯑꯗꯨꯗ ꯄꯥꯕꯨꯡꯅ ꯀꯧꯁꯤꯜꯂꯨꯔꯅꯨ ꯏꯃꯧꯗꯣ ꯅꯪꯒꯤ ꯅꯥꯛꯇ ꯂꯩꯔꯒ ꯃꯥꯡꯅꯕꯅꯤ ꯑꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯆꯠꯆꯈ꯭ꯔꯁꯅꯣꯗꯅ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯑꯩꯅ ꯑꯗꯨꯗꯤ ꯌꯥꯔꯣꯏꯗ ꯑꯩꯒꯤ ꯏꯇꯥꯎꯗꯤ ꯌꯥꯝꯅ ꯐꯕꯅꯤ ꯑꯩꯅ ꯍꯥꯏꯕꯗ ꯌꯥꯔꯛꯀꯅꯤ
aduna horen numidang wairamdu kawhaluragedana haibnida aruda pabungna masanabu yarabona hangakpa aruda aina nawdo onsilaga yarabro na hangido adana oi chume yare na khumidana chumabali yarabadi nungdang wairamdu kawrodana pabungna mo hairakpa aduni hainarisi oh adura aidi bab ama tawrore tawni nang asomna makhoi wari watai sara lakpana haujikti makhoi ki thongal lerak ado yoksilakli masidagi thembongsu mayum lomda hallage haiduna aduma hankre adubu lalabana mayumda changkhrasi chak ki si hairi maro thembongna aigisu iyum lejeye aigi nupina chak loirabani asomna hairamlaga mahak adumak chakre lalabasu masidiba haiduna lehori asomna tawduna haujikti matamado hokre lalaba amadi mahaki mapabungsu iruja maithajaraga chai singsaduna lalaba ki mapabungti pothakri adubu lalabadi pothadi makchacha hetoklabaga hingkol thunganaba kocha chatuna horen numidang lai khoirambada changadaba lai tainabada changadaba polam cheram puramak sem saduna sin langli ngasidi ngarangi matau adugumna sampra amadagi ani suri aduga mahakna piktak tauba laphu macha ma kakthale aduga mana ahum palali aduga tai mana singdi loina makhoktokhri asama tauduna thorang punamak langba loirakpada nutilgi pung ama muk taslaklabani masidagi mahak turelonda amuk parap chatkri atuga turel manung adudagi iruplaga mahaka laiwa mantra solaga turel aduge mayai maktadagi yamlaba lekhom khara pekhalakli asomna mahana lekhom singado pekhalaklaga laimaida paiduna thami asomna trobanda paiduna thambado haujikti phana yamna yamsalakli masidegi mahakna haujik paiduna thamliba aduda lewa mantra kaya solatuna matum tasanna ba hondarakli saraba nungsa aduna phubada haujikta mahi langba lainang ado tamna phamjalakli machinda sumrum lewa kaya soli asama tawba aduna haujikti kan lausalakli masidagi lalabana mahana haujik tariba turel mayaidagi khokalakpa lekhom aduna taraba musin muba mitam ama semakli hairiba mitam adugi mathabakta mahakna karigumba patum ama machinda lewa matra sonduna yamna tapna thillaga saruk ahum thokpagi saruk ani thinduna thami asama thamlabagi tungta mahak jumlomda amuk karakli yamna section na mahana purukliba mitam mado ubada mahaki mamana haima nangdi turenda irujaba chatlaga lekhom saduna leiribro as imana khagbote he asom na haramlaga mahak imungromda parap changki aduga mahaki ka manung aduda leiriba yangkok adugi mathakta thamliba phajaraba lalaton adugi mathakta mitam mado thami aduga laphu mana ahum panba piktak toba adu su thami aduga sampra du kendal atai polam kaya masu yangkok aduda hapuna thami asomna mahana sem sanaringai nungthilgi pungani makhai henjan khrabani matamadu da lalabana turendagi karakpada mahaki mapabungti labuka chakre haiduna leiramdri aduga lalabasu labukta amuk kumlaklabani asomna tawduna mapa macha labukta amuk thingraduna thabai inkhang suminari asomna thabai inkhang surabagi tungda numidang waram wasilaktuna yumda karakpagi lambini matamadu da lalabana mapabungda pabung aikhoigi lausi loisanba ngamgadaba manre lauri pingbi khara neksira oi kadai pasana pinggadorige ha nang haira siki ma thokte ai haira sum lairisini migi net luraga kadai dagi sena pigdorige pabung adubudi chumba adubu kaino toraga piba tabani ise kaino tonabudu lairabro pabung aina launi bi khara hajiram labani makoido hayeng sodana pinglagani pabung hayeng lo kumbi luragano oi nang nahari wadu baseng brane aseng bari pabung oh pare hakchang naga khara nungai tabaga aisu hayeng di pothara ge haiduna khalamni bani adumna wakhal taraknabadi aina karigi nangoda thina chairugani hai nang se gi amatta ngaijaraba ichanu pani ne imaudo athu matamda kaushalaga ingna chingna lemina bato nang bunga hanwai di phana leirambani kamdau na karom dagi humlakpa nungsitna jaibadagi ngaukribano khangrani nangba pabung nasa si hojiksi aruba thaba ama tawjari adunani oh hoi asumna mapa masa wari watai sara lakpana mayum yaukhri matam madu haukri numidangi matamni haujikti lalabagi mapabung amadi mama loina tumkhri makoda natana khullai kaidu leiriba mi punamuk loina tumna khrabani mahusagum lalaba mahak mikap thoraktuna mapanda tapna thorakli aduga mahana ngasai porakhiba la amadi mitam punamak puduna laklaga makoigi laugi laupak adugi mataida tapna thami asuna thamlaga mahakna machinda murum lewa mantra kaya sunduna mahakna ngasai sem sakhraba lebakna saba mitamado thawai hamanna ba honara i
ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯇꯅ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯔꯥꯟ ꯑꯣꯏꯈꯤꯕꯤ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ